ngasi sajibugi no panba chairabona lakpada iraicha malemda leibiriba punamak mipung khudingmak nungaiba yaifaba ingba tapa harauba tayamba punsiba nungsangba nadaba yektaba pubirakpa oirasunu haina mayamda paujel pijari yaifa paujel pijari khurumjari ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯗꯣꯏꯒꯤ ꯀꯟꯅ ꯁꯤꯟ ꯂꯥꯡꯉꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯗꯣ ꯑꯩꯅ ꯁꯣꯝꯗ ꯆꯦꯡꯐꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯍꯥꯞꯅꯕ ꯌꯨꯝ ꯂꯥꯏꯗ ꯀꯠꯄꯗꯣ ꯑꯗꯨꯗ ꯂꯩ ꯄꯔꯦꯡ ꯑꯝꯇꯪ ꯍꯨꯛꯁꯦꯅ ꯑꯩ ꯍꯧꯖꯤꯛ ꯂꯦꯡꯉꯤꯅꯦꯕꯀꯣ ꯀꯨꯝꯁꯤ ꯆꯍꯤꯁꯤꯃ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯂꯥꯏ ꯈꯨꯔꯝꯕ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯁꯝꯅ ꯄꯨꯟꯁꯤꯜꯂꯒꯦ ꯐꯅꯦꯛ ꯍꯥꯏꯒꯠꯂꯒ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯕꯅꯤ ꯃꯦꯂꯩꯁꯤꯅ ꯁꯥꯊꯤꯕꯅ ꯇꯧꯕꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯔꯤꯕꯒꯤ ꯃꯐꯝ ꯂꯩꯇꯕꯒꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯕ ꯀꯨꯝꯁꯤꯒꯤ ꯆꯩꯔꯥꯎꯕꯁꯦ ꯏꯆꯥꯁꯤꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯃꯛꯁꯨ ꯂꯩꯈ꯭ꯔꯦ ꯍꯣꯏꯇ ꯉꯥꯏꯔꯦ ꯆꯠꯂꯁꯤ ꯍꯧꯔꯁꯤ ꯚꯤꯗꯤꯑꯣ ꯁꯅꯥꯕꯤꯁꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯧꯁꯦ ꯁꯅꯥꯕꯤꯒ ꯁꯅꯥꯕꯤ ꯂꯥ 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 ꯁꯦꯂꯥꯎꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯛꯅꯕꯣꯏ ꯐꯥꯅꯕꯣꯏ ꯇꯧꯗꯅ ꯐꯣꯇꯣ ꯈꯔꯗꯤ ꯀꯥꯞꯍꯧꯔꯦ ꯏꯕꯥꯅꯤꯒꯤꯁꯦ ꯇ꯭ꯋꯤꯅꯤꯡ ꯇꯧꯏꯅꯦꯕꯀꯣ ꯃꯥꯏ ꯃꯉꯛꯇꯒꯤ ꯕꯦꯜꯁꯤꯒ ꯑꯩꯒꯤ ꯀꯩꯅꯣ ꯃꯄꯥꯟꯒꯤ ꯏꯅꯐꯤꯒꯤ ꯃꯄꯥꯟꯒꯤ ꯀꯂꯔꯁꯤꯒ ꯔꯣꯌꯦꯜ ꯕ꯭ꯂꯨ ꯀꯂꯔꯒ ꯑꯣꯏꯊꯕꯅꯤ ꯃꯌꯥꯝ ꯅꯩꯔꯕꯅꯤꯗ ꯑꯩꯈꯣꯏ ꯁꯦꯠꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯄꯤꯔꯛꯄꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅ ꯄꯤꯔꯛꯄ ꯀꯂꯔꯗꯨꯅꯦꯕꯀꯣꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯦ ꯏꯪ ꯂꯥꯎꯋꯦꯕ ꯀꯂꯔꯁꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯉꯁꯤ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯏꯪ ꯂꯥꯎꯕ ꯃꯆꯨꯁꯦ ꯁꯅꯥꯕꯤꯁꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯆꯠꯇꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯊꯦꯜ ꯊꯣꯡꯕ ꯍꯧꯗꯣꯔꯦ ꯑꯗꯨꯅ ꯌꯦꯅꯝ ꯈꯔ ꯂꯦꯟꯒꯦ ꯑꯩ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯝꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯊꯥꯈꯤꯕꯗꯨꯅꯤ ꯁꯤꯗꯤ ꯏꯁꯤꯡ ꯆꯥꯏꯗꯅ ꯐꯖꯅ ꯌꯣꯛꯑꯦ ꯃꯃꯥꯅ ꯏꯁꯤꯡ ꯌꯥꯝ ꯇꯣꯏ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯤ ꯌꯥꯝ ꯐꯖꯔꯦ ꯒꯦ ꯂꯥꯎꯋꯦ ꯑꯩꯈꯣꯏ ꯈꯔꯅꯤꯗꯤ ꯆꯥꯊꯣꯛꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯃꯐꯥꯎ ꯆꯥꯊꯣꯛꯇ꯭ꯔꯦ ꯂꯦꯜꯂ ꯆꯥꯊꯣꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯄꯥꯟꯗꯩ ꯍꯧꯖꯤꯛꯇꯤ ꯌꯦꯅꯝꯁꯦ ꯅꯣꯡ ꯆꯨꯕꯅꯤ나 ꯐꯪꯁꯨ ꯐꯪꯒꯟꯗꯦꯗꯅꯀꯣ ꯑꯩꯈꯣꯏꯁꯦ ꯄꯤꯔꯛꯄ ꯐꯤꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦꯍꯦ ꯄꯥꯝꯖꯔꯦ ꯑꯩ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯌꯦꯅꯝꯁꯤꯡꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯌꯦꯡꯍꯜꯂꯛꯀꯦꯗ ꯄꯨꯟꯅ ꯑꯄꯨꯟꯕ ꯁꯛꯇꯝꯗꯣ ꯍꯥ ꯑꯗꯨ ꯌꯥꯝꯗ꯭ꯔꯥ ꯈꯨꯌꯥꯝ ꯑꯃ ꯑꯇꯦꯛꯄ ꯃꯌꯥꯝꯁꯦ ꯎꯔꯕ꯭ꯔꯥ ꯑꯣ ꯌꯣꯝꯊꯔ ꯄꯥꯜꯂꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯃꯈꯛꯇꯪꯗ ꯆꯥꯕꯗꯁꯨ ꯍꯥꯎꯅꯤ ꯁꯅꯥꯕꯤ ꯃꯣꯔꯣꯛ ꯆꯤꯛꯄ ꯍꯩꯒꯗ꯭ꯔꯣ ꯅꯪ ꯃꯣꯔꯣꯛ ꯇꯦꯛꯄ ꯆꯤꯛꯄ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯌꯥꯝꯁꯤꯒꯩ ꯍꯦꯛꯑꯦ ꯌꯥꯔꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤꯀꯣ ꯀꯩꯊꯦꯜꯗꯩꯁꯨ ꯂꯦꯛꯄꯅꯤꯅ ꯁꯨꯝꯅ ꯌꯨꯝꯒꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯌꯨꯝꯒꯤꯅꯤꯗꯅ ꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯄꯦꯔꯨꯛꯁꯦ ꯈꯔ ꯑꯃ ꯐꯣꯏꯔꯒꯦ ꯍꯥꯎꯗꯣꯏꯅꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏ ꯑꯩꯈꯣꯏꯗ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏ ꯃꯥ ꯆꯍꯤ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯃꯥꯏ ꯑꯉꯥꯡꯒ ꯈꯔ ꯆꯥꯎꯔ ꯂꯥꯛꯀꯅꯤ ꯍꯥꯏ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯎꯔꯕ ꯌꯥꯝꯗ꯭ꯔꯥ ꯃꯌꯥꯝ ꯄꯦꯔꯨꯛꯅꯤ
ꯍꯥꯔꯚꯦꯁ ꯂꯣꯏꯖꯔꯦ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯃꯊꯦꯜꯁꯦ ꯃꯪꯒꯟ ꯎꯇꯤ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯀꯥꯝꯊꯠꯀꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯃꯊꯪꯁꯤꯅ ꯃꯌꯥꯝ ꯏꯔꯣꯝꯕ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯣꯡꯆꯥꯛ ꯑꯂꯨ ꯄꯨꯂꯩ ꯏꯔꯣꯝꯕ ꯑꯗꯨ ꯂꯣꯛꯂꯩ ꯂꯩꯇꯝꯅꯤꯅ ꯄꯨꯂꯩꯅ ꯑꯣꯏꯅ ꯇꯧꯔꯦ ꯑꯗ ꯌꯣꯡꯆꯥꯛꯁꯦ ꯇꯥꯡꯗꯦꯟꯕꯤꯗꯨꯅꯦꯕ ꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕꯤ ꯑꯍꯥꯎꯕꯤ ꯖꯥꯠꯇꯣ ꯑꯗꯨꯅꯤ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯀꯥꯝꯊꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯀꯣꯕꯤꯁꯦ ꯅꯍꯥꯟ ꯏꯆꯦ ꯅꯟꯗꯤꯇꯥꯅ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯁꯤ ꯁꯤꯡꯖꯨ ꯇꯧꯒ ꯑꯆꯦꯠ ꯂꯥꯎꯏꯕꯣ ꯃꯈꯣꯟꯁꯦ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯅꯦ ꯁ꯭ꯇꯨꯗꯦꯟꯒꯤ ꯃꯥꯜꯂꯦ ꯋꯥ ꯍꯣꯏ ꯃꯌꯨꯝ ꯊꯥꯕꯗꯣ ꯂꯥꯏ ꯀꯠꯂꯨ ꯍꯥꯏꯅ ꯍꯥꯞꯄꯛꯏꯕ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯅꯦ ꯍꯥꯏꯕꯗꯨꯒ ꯐꯖꯗ꯭ꯔꯥ ꯅꯨ ꯈꯨꯐꯖ ꯑꯃ ꯆ꯭ꯔꯦꯠ ꯆ꯭ꯔꯦꯠ ꯂꯥꯎꯋꯦ ꯈꯥꯏꯕꯗ ꯐꯖꯅ ꯊꯥꯏ ꯂꯣꯏꯅꯃꯛꯇꯤ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯁꯨꯡ ꯑꯃꯇꯪ ꯇꯧꯗꯣꯏꯅꯤ ꯁꯦ ꯃꯁꯨꯡ ꯑꯃꯅ ꯌꯥꯔꯅꯤ ꯁꯤ ꯑꯅꯤꯁꯦ ꯊꯝꯈ꯭ꯔꯒꯦ ꯃꯊꯪꯁꯤꯅ ꯃꯥꯏꯔꯦꯟꯁꯦ ꯑꯣꯏꯅ ꯆꯝꯐꯨꯠ ꯑꯃ ꯇꯧꯗꯣꯏꯅꯤ ꯃꯥꯏꯔꯦꯟ ꯈꯥꯏꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯗꯤ ꯈꯥꯏꯔꯦ ꯀꯩꯒꯤꯅꯣꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯟ ꯉꯥꯛꯇꯅꯤ ꯁꯤ ꯈꯥꯏꯕ ꯉꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯣ ꯁꯤꯒꯤ ꯂꯣꯖꯤꯛꯁꯦ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯉꯝꯗꯦ ꯀꯩ ꯃꯔꯝꯒꯤ ꯈꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅꯣ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯈꯥꯏꯔꯦ ꯈꯪꯕ ꯅꯨꯃꯤꯠꯇ ꯀꯩꯒꯨꯝꯕ ꯔꯤꯖꯟꯗꯣ ꯚꯦꯂꯤꯠ ꯑꯣꯏꯔꯗꯤ ꯈꯥꯏꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯔꯤꯖꯟ ꯑꯣꯏꯔꯝꯃꯒꯅ ꯑꯗꯨꯝ ꯈꯥꯏꯔꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯃꯆꯜꯁꯦ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯦ ꯐꯨꯠꯄ ꯍꯧꯖꯤꯛ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯏꯔꯣꯜꯂꯅꯤ ꯃꯊꯦꯜꯁꯦ ꯏꯂꯤꯁꯥ ꯑꯃ ꯊꯣꯡꯉꯅꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯉꯥ ꯇꯧꯗꯧꯕꯅꯦ आज को टेंशन का दिन नहीं डन उती खत्म बोला अभी मैं roasted peanut ꯁꯤꯡꯖꯨꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯅꯤ ꯄꯥꯎꯡ ꯃꯃꯥꯡ ꯇꯩꯊꯣꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯂꯩ ꯀꯩꯀꯥꯁꯦ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯃꯤꯅꯤ ꯑꯗꯣ ꯄꯥꯎꯡ ꯃꯈꯥꯗ ꯐꯝꯊꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯄꯒ ꯑꯣꯏꯅ ꯈꯨꯔꯝꯃꯦꯕꯀோ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯤꯡꯁꯦꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯀꯣꯟꯅ ꯁꯤꯗꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄꯗꯨꯅꯦꯕꯀோ ꯑꯗꯨꯅꯤ ꯑꯩꯈoi ꯄꯤꯛꯇꯛ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯃꯊꯦꯜ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯆꯣꯡꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯨꯝꯃꯟꯗꯅꯕꯀꯣ ꯁ꯭ꯇꯥꯏꯜ ꯀꯥꯟꯅꯄꯣꯠꯇꯤ ꯊꯕꯛ ꯀꯟꯈꯠꯂꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯣꯏꯔꯦ ꯃꯊꯦꯜ ꯇꯧꯕ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯅꯕꯩ ꯇꯧꯔꯅꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯊꯣꯛꯈꯤꯒꯦ ꯀꯥꯟꯅꯄꯣꯠꯇꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯃꯁꯣꯡꯒꯩ ꯐꯜꯂꯤꯁꯦ ꯑꯃꯨꯛ ꯃꯁꯣꯡꯁꯦ ꯑꯃꯨꯛ ꯃꯁꯣꯡ ꯐꯜꯂꯤꯁꯦ ꯑꯃꯨꯛ ꯃꯆꯤꯡꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯅꯥꯕꯤ ꯂꯥꯛꯑꯣ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ 이씨 ꯉꯁꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯧꯅ 서지분이더라. ꯃꯊꯦꯜ ꯊꯣꯡ ꯈꯣꯠꯄ ꯂꯣꯏꯔꯦ ꯃꯁꯪ ꯃꯁꯦ ꯐꯥꯇꯛ ꯇꯧꯔꯝꯃꯦ ꯁꯣꯝꯗ ꯊꯕꯛ ꯀꯟꯕꯗ ꯃꯥ 서지복이 마트엔 짜버는 거네 시기. ꯑꯩꯈꯣꯏ 서지우지 좀 그야 떨어거든요. ngasi는 이노 나오리. ꯅꯧ ꯅꯧꯕ꯭ꯔꯥ ngasi는 거의 ngaka 하피. ꯉꯥꯒꯤ ꯃꯊꯦꯜꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯇꯧꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛ ꯆꯥꯔꯨꯔꯁꯤ 아또 통마 하프라봐. ꯍꯥꯞꯈ꯭ꯔꯦ ꯂꯣꯏ ꯆꯞ ꯆꯥꯅ ꯁꯨꯅ ꯍꯥꯞꯈꯤ ꯆꯠꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯌꯦꯡꯕꯗꯅ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯏꯂꯤꯁꯥ ꯊꯣꯡꯕꯅꯤ ꯁꯣꯝꯁꯤꯅ ꯎꯇꯤ ꯊꯣꯡꯕ ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯎꯅ ꯏꯁꯤꯡ ꯍꯥꯞꯄꯝꯗꯅ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯃꯊꯦꯜ ꯁꯤꯅ ꯏꯔꯣꯝꯕ ꯁꯣꯝꯗꯩꯁꯤꯅ ꯅꯤꯝ ꯃꯅꯥ ꯉꯧꯕ
ꯆꯥꯛ ꯂꯩꯖꯔꯦ ꯁꯣꯝꯗꯅ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯤꯡꯖꯨꯒ ꯆꯝꯐꯨꯠꯀ ꯊꯤꯔꯛꯑꯒꯦ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯆꯥꯟꯅꯗꯣꯔꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯅꯧꯕꯅꯤꯅ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯆꯥꯟꯅꯔꯅꯤ ꯑꯇꯣꯏꯕ ꯊꯣꯡꯕ ꯁꯤ ꯄꯨꯈꯝꯁꯦ ꯌꯥꯝꯅ ꯉꯁꯤꯗꯤ ꯁꯤꯖꯤꯟꯅꯗꯣꯔꯤ ꯌꯥꯏꯐ ꯂꯥꯛꯄꯗ ꯌꯥꯏꯐ ꯑꯣꯏꯅ ꯅꯍꯥꯟꯃꯨꯛ ꯆꯥꯛ ꯀꯧꯕꯗꯨꯗ ꯁꯤ ꯄꯤꯖꯕꯗꯅꯦ ꯑꯁ ꯀꯣꯊꯕꯗ ꯋꯥꯏꯌꯦ ꯆꯥꯛ ꯆꯤꯟ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯋꯥꯏꯌꯦꯅ ꯄꯥꯛꯃꯟꯈꯤꯗꯅ Nado, cái sao nó bắt đầu thế nào không? Hào vẫn được đâu? Cái nó hay đâu, tao bảo vùng đi chỗ nào bây giờ? Cái nó ra đây. Cha cái mình cầm nó hàng cha xong rồi mình phải cái chạc gì? Mai thấy ăn. cái gì cũng như là trân trọng mình Hắn đồng dưới băng Nhìn thấy sẽ hào bên này rồi Mày dầm hào cái tôm măng 이봐 느끼시 삐져졌다. mình nằm dưới nông xì nè 버린 로에 삐져졌다. Cầm bạ Ở châu bì đó mà cha đồ đó 응? 아 그거. Hắn bị ra cái đấy là sao? Xin chú cho hào bên này đâu Hào bên này Tôi phải cho hào bên này Tôi phải cho hào này nó đang đi đâu Cái hào 삐져져 이거. À lấy rồi đó, bây giờ kìa Hào bên này đâu Hào bao gọi là cái thế nào 아마. Và đây 야야야. À tên chủ đôi này xin chú hào bao cái này đâu 어때 이거? Mà thằng chung hay đâu không ra vậy cả thế nào hay lại đỗ một đời nào sao nhưng mà nó thuộc bộ sự lời giờ tôi này mà Mayam xa đấy hết phần nữa Xài làm tí xài sẽ căng đi căng này một số cái nó tới ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯨꯅꯤꯛ ꯑꯣꯏꯕꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯑꯃ ꯑꯣꯏꯔꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯍꯧꯔꯛꯄꯁꯤꯗꯒꯤ ꯆꯩꯔꯥꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯉꯥ ꯌꯥꯎꯗꯕ ꯃꯊꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯍꯋꯥꯏꯒꯨꯝꯕ ꯑꯗꯒꯤ ꯕꯣꯔꯥ ꯄꯥꯄꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯕꯀꯣ ꯍꯥꯏꯕꯗꯤ ꯉꯥ ꯌꯥꯎꯗꯕ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯥꯅ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯔꯥ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯗꯤ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯍꯧꯔꯛꯄꯗꯀꯣ ꯀꯩꯅꯣꯁꯦ ꯁꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯆꯠꯅꯕꯗꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯆꯠꯅꯔꯛꯄꯗꯣ ꯇꯧꯁꯤꯅ ꯁꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯕꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩ
ꯑꯩꯈꯣꯏꯗꯤ ꯉꯥꯗ ꯆꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨꯅꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯆꯤꯟꯖꯥꯛꯇ ꯉꯥ ꯌꯥꯎꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯌꯦꯡꯉꯨꯅꯦ ꯁꯤꯡꯖꯨ ꯑꯣꯏꯔꯣ ꯏꯔꯣꯝꯕ ꯑꯣꯏꯔꯣ ꯀꯥꯡꯁꯣꯏ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯗꯤ ꯉꯥꯔꯤ ꯎꯇꯣꯡꯉꯥꯁꯦ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨꯅꯤꯅ ꯑꯗꯨꯅ ꯉꯥ ꯌꯥꯎꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣꯅꯤꯗꯅꯀꯣ ꯁꯅꯥꯕꯤ ꯐꯝꯃꯨ ꯐꯝꯃꯨ ꯁꯅꯥꯊꯣꯏꯕꯤ ꯀꯦꯈꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯩꯔꯥꯎꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯑꯣꯏꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯅꯨꯃꯤꯠꯅꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯥ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯇꯧꯕꯁꯦ ꯉꯥ ꯌꯥꯎꯗꯕꯤꯗꯕꯨ ꯀꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯌꯥꯝꯃꯨꯛꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯉꯥ ꯌꯥꯎꯗꯕ ꯌꯥꯗꯦꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯥ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯑꯗꯨꯝ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯇꯒꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯕ ꯍꯧꯔꯦꯕꯀꯣ ꯑꯣꯜ ꯊꯦꯡꯛꯁ ꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯦ ꯀꯩꯅꯣꯕꯨ ꯐꯅꯥꯏꯁꯨ ꯃꯊꯦꯜꯁꯤꯡꯗꯣ ꯅꯠꯇ꯭ꯔꯥ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯑꯇꯣꯏꯕ ꯆꯥꯗꯅ ꯁꯤꯡꯖꯨꯒꯗꯣ ꯐꯖꯅ ꯇꯧꯔꯦ ꯑꯗꯩ ꯏꯔꯣꯝꯕꯒꯗꯣ ꯄꯨꯔꯥ ꯗꯦꯂꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡꯗ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯉꯁꯤꯁꯦ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ರೆ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯄꯦꯁꯦꯜ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯅꯈ꯭ꯔꯦꯗꯅꯀꯣ ꯉꯥ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯎꯏꯌꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯌꯥꯝꯕꯅ ꯃꯤ ꯆꯥꯟꯅꯗ꯭ꯔꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯆꯥꯟꯅꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯇꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯁꯨ ꯆꯥꯟꯅꯕ ꯍꯧꯅꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯟꯗꯛ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯇꯥꯔꯛꯄ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯅꯤ ꯑꯗꯨꯅꯤ ꯌꯥꯝꯕꯨꯡꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯑꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯕꯤ ꯍꯥꯏꯔꯣ ꯁꯅꯥꯕꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯁꯅꯥꯕꯤꯒꯁꯨ ꯍꯧꯖꯤꯛ ꯄꯣꯊꯥꯅꯕ ꯇꯧꯔꯅꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯆꯩꯔꯥꯎꯕꯒꯤ ꯅꯥꯗ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯆꯩꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯁꯅꯥꯕꯤꯌꯥ ꯁꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯣꯛꯑꯁꯦ ꯈꯨꯔꯨꯝꯖꯔꯤ ꯀꯣꯟꯅ ꯕꯥꯏ 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 ꯐꯖꯕꯁꯤꯅ ꯕꯥꯏ ꯕꯥꯏ ꯂꯥꯛ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ